ngasi phong ki batuan tuan Manipuri sifong singdagi maruebi ipausing myamna thamjagi ahanbada kanglei paki maira dagi lakhusaraga Lok Sabha gi mikal gi matam lakthokna ba sem sakre ikoi koidana pangthoklaba yai haina panariba taraga nipan suba Lok Sabha mikal gi matam hayeng nungthil pung 3 taba matamda ECI gi maikaidagi lakthokna ba sem sakre hayeng ECI na sinduna pawmisinga unabagi matam nungthil pung 3 da lepkhre maramaduna hayeng sungsoi soiduna Lok Sabha mikal gi matam lakthoklagani haina panari Panmayabada Lebasi Goina Lok Sabha Mikal Thengnanaba Leingak Pariba BJP amadi opposition oiriba Congress Party anina poram yatpa haunakibaga loina party ani asigoiba ani suba tangkaki oina mirep singi ming lakthokiba laikhrabani adumaina state asigi oina di party ani maki oina mirep oigadaba singi ming lakthokpa ngamdana lairibani atopa pawmana laingoi purakpa gari thugaikre ngarang hing nungyai degi hauna Manipur pumra sathariba pung nifuga nipan gi ban sokatpa kangbuna Dimapur degi laingoi puraklaga kaksing da thaba lakpa gari ama thugai duna akai tu thugan khreari pausina hai laingoi puba gari edu nga seyuk pung nipan makhai rom taba matamda kaksing lamkhai yorap matamda masing yam laba ban sokatpa miyoi singna tata trak adu kham laba matungda kari gi damakta ban thugai duna lakli bano hai duna thugai duna amata thuganki amata thokraba tata trak adu gi number na NL07AA4015 ni loinana Imphal More lambi paring dasu ban sokat pamiyoi kya thulak tuna lambi thingbi ki thabak satakhi airi atopa pawmana class 10 ge exam da mahairoi 38.715 ni saruk yaduna ngasidagi hokre Board of Secondary Manipur Bosiem na sayesigi HSLC exam ngasidagi hokre sayesigi oina exam asida puna mahairoi lising kuntraga tereka satreka taraga manga parikya thari masigi manung na nupa candidate na lising taraga mapanga marfuga taret adugo nupi candidate na lising taraga nipan ga satruka kunga nipani masida government school gi mahairoi lising mapanga samaga maudraga mathoi aided school na lising amaga sahum ga taraga manga masum private school gi na lising kunga tereka saniga marfuga mathoi ni exam asigi puna center samaga yankhai ga mari ta pangthukli masigi manung na singi center na humphug humdoi amasum tambaki center na maudraga mathoi ni exam center sing asigi damak da punna SO OC AOC samaga yankhai ga mari haptuna matho pangthukli Imphal gi center maudraga mathoida mamang sahi singda tawkhibagumna botna adumak sinlang duna exam si pangthukli tampaki center singi damakta inspection team kunga mangana sem saduna yengsinbagi thabak pakhali maduda mairoi lupki miyoi singsu saruk yari amaromdana khulngakpa ama heart attack tawduna laikhidre mamang sahi English nganiga kungo homdagi me ahumdagi hauna Manipur da thukliba kanglup anigi lan sida koki militant singa thongna ba khonabada asabu thaudang lawduna khulngakpagi thabak tawduna lakpa miyoema ngarang hing masagi khulngakpham oidiba mafam aduda heart attack tawduna laikhidre hairi laikhidraba miyoy sigi maming Puthem Kunja Bihari sai kuntraga mathoi leifam Moirang Porel awang lekai degini laikhidraba si mayu mekai panduna masa ani leire ngarang ahing Moirang Porel awang lekai da leiba khulngakpham mathakta ahingda heart attack tawduna laikhidabani laikhidraba miyesi me ahumdagi hona ngasi phawba leptana khulngakpagi thaudang ahing nungthil animakta sarak yarakhiba miyoini laikhidraba si androdagi Moirang Porel honglaktuna leirakhibani hairi atopa pawmana Manipur thugaina bhonabada Leingak ki Employee MSPCL gi Lunkholal Lupho gi mathakta Leingakna ain goeba thaba amata lokhatpa ngamdana leire Manipur State Power Company Limited MSPCL da Transmission Division number 3 gi Transmission Subdivision 9 da manager oina thabak puriba Lunkholal Lupho na Manipur thugaina ba sarau singda saruk yaram le haiba leibak pungjau thinna khanglaba sunga sipawba Manipur Leingakna ma ki mathakta ain goeba thaba amata lokhatpa ngamdana lairibase anga poire Lunkholal Lupho hariba MSPCL gi Transmission Subdivision 9 gi manager oina thabak puriba miyoyashina mamang sahi English nganiga kungo humdagi September 3 Manipur dagi separate administration tanaba akan makongjang sangsiliba Koki MLA Tara Civil Society Organization Suspension of Operation Taunariba Koki Militant Singa Matamadugi Mizoram Minister Zoram Thanga Unaduna Manipur da Mitay amasum Koki anigi marakta thokliba hatna sunabigi irang sida mateng pangbinaba madi Manipur gi manung da Koki Zawfuruki separate administration natragana Union Territory ama sembada mateng pangbinaba haijabaduda mak masamak su saruk yakhibani Manipur Leingak ki employee oidiba
Lunkholal Lupho na matamadugi Mizoram gi Chief Minister Zoram Thanga unabigi saruk yabagi photo social media da viral oiraki madugi akupa warul paukse kya da fongduna Manipur lenga amadi leibak miyam da mayek sena khanki adubu Manipur thugainaba honabada saruk yariba lenga ki employee sigi mathakta haujuk phawba lopham thokpa ain goiba thabadu lakhotna leiri hairi paukse sina phangwa pawgi matung inadi MSPCL की ट्रांसमिशन डिवीजन 9 की मैनेजर लोनखोलाल लुफो की मथक्ता MSPCL की मकोक थोंगबसिंगना थाउदो अदुगा मरी लेनना थिजुन हुमजनबगी थबक सतकी लोइनना मा की मथक्ता लखतफम थोकपा एक्शन लखनबा मणिपुर लेंगा की पावर कमिश्नर की थौपुरीबा मियसिदा सिनकी अदुबा ngasi फावबदा मा की मथक्ता कारिगम एक्शन अमत लखतना हाउजु फावबा तुमिना लसिदि हाइदि अतोप पावमना येस्कुल अमसुम लालुंबुंग मखोंनो वकत मिफम सतखरे Yeskul apunba maira paibi lupna sinna Yeskul police station leiba MDU hall mamangna pambaina lusingba UNLF ki ship of yauna miyoeni fakibagi matangna yaningdaba phongdoktuna wakat mi pham phamkhre wakat mi pham adura pistok toribe keder sing phabi yaningde keder ahum condition yautna thadokadabani pistok ki wanto karino aikoi santi pami haiba plate card sing paiduna mi pham adu satakhi wakat mi pamaduga mari leidana Yeskul apunba maira paibi lup ki secretary leima pokpa ongbi santi balana hai thawai khubak ta haptuna khulngak libi isa ahum NIA na phakiba si yaningde pistok ki wanto wasi karino haiba si leingakna khangadabani pistok taunariba si leiribi sa singbu tumpham chafam khangdana sai kya leiruraba sida ingna signa leinaba haiduna pistok taunaribani adubu madugi ona tainabada NIA na sathariba thaba si Mama oibi kiagi thamoina penadre ki amaromda lalambung makhong local nupi committee na sunu lalambung hall su UNLFP gi miyo hum NIA na phaki bi yaning de atuba matam na condition yaudun thadok pira u haina wakat mi pham chataki atop paumana wall glaucoma week 2024 gi thoram pangthokre Federation of Civil Society Folks amadi lup taraga mangana puna India lenga ka peace agreement taunariba UNLF Pambai gi Chief of Army Staff amasum kedarani bu National Investigation Agency NIA na phaki badugi mayukta ngase hinungyai digi hoduna pungni fugani pan gi General Strike maram oiraga Ziribam district su ban asina yamna akai ba pikre ban maram oiraga lambi sorokta gari sing senakide dukan sing hanakide lambi sorokta mi kya sanakide Thawaning da thawdok sing thoktana ba security personnel singna koina satuna ngaksen magi thabak lokatki ban sokatpa singna kasarom dagi zaribam da sanglakpa amadi zaribam dagi kasar satkadaba gari punamak thingki hauju phawbi oina di pamdaba thawdok sing thokpagi paulaithri amaromda ngasi dagi horiba class 10 gi exam mapung phana zaribam da pangthokli hiramsigi matang na ban sokatpa all zaribam maira paibi gi president A Sushila Devi na hakibada Folks na lusing do ngasi ahing nagi Manipur pumba kaukiba pungni fuguni pan gi General Strike Ziribam miyam na sogoli Pistok toriba UNLFP gi isa sing phakiba si condition amat yauduna atubuna thadok pira u haina phongdoki Ziri Development Organization gi President E Diwan Singana phongdoki bida Folks amadi tungan lup taraga mangana pistok taunariba UNLFP gi officer ani amadi kadarama NIA na phajin bagi mayuk ta kaukiba pungni fugani pani Manipur pumbagi General Strike sida Ziribam da leiba CSO singna sogoli pistok ta leriba miyoi singbu NIA na phakiba si yaning di haina phongdoki amarumdana quality yautuna koilas thakiba leite Zeribam district ki lambi thong semagi manungsana ZD road ki sarugama oiriba ti status monaki modbungai na khangnaba mafam gi saruk singda lambi koilas thaba da quality yaudaba koilas tharambadagi lambi gi saruk khara salak sar hena pauksi isna phong ki badu lambi CMB gi saruk ama oina DBM lawbagi thabak hek loibaga koilas thabagi thabak hobani koiring gi matam watlingai da gari 1000 badagi koilas ki saruk khara fakatpa yawbani Loinana nong tasilakpa maram moidana sesendringaida akai toy khara thokpani laikhom lainang marakta koilas thabagi thabak tawkiba leite lambi koilas thaba matamna quality control tawdana koilas thakiba leite haujik su makha tana quality control tawna mari leinaba engineering singi miyeng makha da ningthina koilas thabagi thabak sathari
क्वालिटी कंट्रोल तौदुना कोइलास थाबगी थबक निंगथिना पांथोकपगिदमक जरीबमदा लैरिबा प्रजा सेक्शन क्यासु थागतप फोंदोकपगा लोइनना सोशल मीडिया रा थागतप लेख्रबनि हाइना लंबी सेमबेगी थबक सिपु तौरिबा एके सिबरे इंफ्रा प्राइवेट लिमिटेड की माइकेदिगी फोंदोरकपगा लोइनना थबक सिबु यिंगसिनबगी थबक तौरिबा मरी लेनबा इंजीनियर नसु पाउसी एसिदा लाक्तुना खंगलकली मखासा थरकपोइना कंगलैपाकी मैरागी एडिटोरियल म्यामना थमजगे प्राइम मिनिस्टर नरेंद्र मोदी ने मणिपुर मियामबु नुंगसीदे हाइबदु तापनि ममांगसगी मे अनिदगी सुसांगपुरदा इपिसेंटर ओइदुना होरखिबा कंगलुप अनिगी साथीरब लान सि था 13 फरकदौरे ngasi फावबदा लान सिना मरम ओइदुना मियोय सनिगा 18 सिख्रे युम लिसिंग मंगागी मथक्ता तुमना मै थादुना महनख्रे मियोय लिसिंग हुंपुयेन रिलीफ कैंप सिंग संजफम लौदुना अवाबा पुनसी मन हौजिक लैरि लान मनुंग असिदा मियोय 19 लोमगे हक्सांग थीबा खंगदना लैरि पुनमा असिगी मथक्ता अपुनमा मणिपुर हाइबदी सिंग मसुम तम निमक्ता लमदम असिगी मियामना अकी अखंग लैतना सतोक सिन तौबा ngamdari ओरिबा फिबम असिदा भारत की प्राइम मिनिस्टर नरेंद्र मोदी ने वै अमा फावबा ngasi फावबा हैरक्तबा असि मणिपुर मियामबु करिसु लैतना खाली नुंगसिदे हाइबदु थबगना उलकनी हाइना लौबु याय ओरिबा फिबम असिदा मणिपुर की बीजेपी लेंगांगना दि प्राइम मिनिस्टर नरेंद्र मोदी बु नोंगदोल पांग वांगना थांगली महाकना मणिपुर की दमकता तुआन तुआन बि हिरम क्यादा सखोटपगी कैराक्ता पुखलकलिबा असिगी लमन मणिपुर मियामना सिंगफम थोइ हाइना चीफ मिनिस्टर एन बेरेना साउथोकना हाइजरी मिकअप मिराव खोलना निलबा मणिपुर की हौजिक ओरिबा फिबम असिदा 19 सुबा लोकसभा मिकल पांगथोकनबा लेंगांगना सेम सारी लान थोकलिबा मै चाकलिबा स्टेट अमदा मतौ करम तौना मिकल पांगथोकदोरिबनो बोटर ओरिबा मियामना मतौ क्रमना माना पामजबा मिरेप खंदना बोट थादबा ngamgadoribano हाइबिसि मणिपुर लेंगा अमदि भारत लेंगाना कारी अमता खंदबगी मवोंगदा नमफुदा मिकल पांगथोकनबा होनरकपासिदि यामना सुमदबनी हाइबियाय सेरासिदा मणिपुर थोकलिबा कांगलुप अनिगी साथीरबा लान असि लोइसिननबगी मतांगना मणिपुर की चीफ मिनिस्टर एन बेरेना ngasi फावबा प्राइम मिनिस्टर उनदुना वरी साबा ngamdribasi करिगिनो हाइब मणिपुर मियामगी अमतोयबु वहांग ओइरिबनि था 13 हिंजिलंगलबा कांगलुप अनिगी साथीरबा लान असि मणिपुर की चीफ मिनिस्टरना असबो थौदांग लौदुना भारत की प्राइम मिनिस्टर नरेंद्र मोदी उनदुना लोइसिननबा होनफम थोकने अदुबु लौफम थोकपा थौदांग असि चीफ मिनिस्टर अमदि प्राइम मिनिस्टर अनिमंगना सुक्लौ लौदना लैरि मसिमंगना मयेक सिंगना ताकलिबदि चीफ मिनिस्टर अमदि प्राइम मिनिस्टर अनिना मणिपुर प्रजा मियामु नुंगसिदे मणिपुर काइनिंगलगा काइजौ मै साकनिंगलगा साक्सौ वनिंगलगा वाजौ हाइना खंदोलगा निंगाइदना लैथोकपनि हाबियै कांगलुप अनिगी लान असिदा सिखिबा मियोय सनिगा 19 असिदि भारत मसा ओइद्रबरा हाइबसि प्राइम मिनिस्टर नरेंद्र मोदी अमदि चीफ मिनिस्टर एन बेरेना खंगफम थोकपनि भारत की मपुंग लम अमदि प्राइम मिनिस्टर नरेंद्र मोदी की मरमदम ओइरिबा गुजरात मरम चादना मिसी मिला थोप मतमदरी मिकुप अमा फावबा पंथबा लैतना अवाबा फोंदोइ लोइनना आइन गोयबा थबक लौखतुना पिफम थोप सैरा अदुपि मदुना मणिपुर था 13 सुरकदोरबा फावबा थोकलिबा साथीरबा कांगलुप की इरांग असि लोइसिननबा होनदना नमफुदा लोकसभा इलेक्शन पांगथोकनबा होनबा हाइबसि भारत लेंगांगना ngami हाइदुना नमफु सासंगी थबादु चथनबा होनरकपनि मणिपुर मियामना पामलिबसि प्राइम मिनिस्टर मसामक मणिपुर लाक्तुना मणिपुर थोकलिबा कांगलुप अनिगी लान असि लोइसिननबा होनबा हाइबदुनि मदुना ला लोइसिनद्रिङै मरक्ता नमफुदा मिकल पांगथोकनबा होनरकबा हाइबसिदि प्राइम मिनिस्टरना मणिपुर मियाम करिसु लैतना खल्ली असुम्बा असेंबा थबक तौबा पामदि हाइबदु ताकपनि हाइबियाय